Cachar da Lanjennaduna Leiriba Hmargi Meeoi kaya security na Ngak Senduna Ngasi Jiribam da Leiriba Makhoigi Yumsing Yengsillamle Pau asi Kangleipaki Maira Pausedagi Lakhotchavane Manipur da thokliba chahi amaga tha manga fazilaglaba Kanglup anigi sathiraba lan asigi manung channa Jiribam gi Kalingar da leiba mar kangbusing mayum adu thadokhtuna Cachar da Lanjennaduna Leiriba adu ngasi Hmargi maruoiba Meeoi 13 lom CRPF amadi State Police na Ngak Senduna Jiribam da laktuna masa-masagi yumgi phibam Yengsillamle haire Pau asina hai Jiribam gi Kalingar da leiramba mar kangbu adu Jiribam district su Kanglup anigi lan kanna thorakbadagi Jiribam thadokhtuna Assam gi Cachar district ke Fuletorga naknana leiba mar khulen haiba mafam asida Lanjennaduna leirakhibane hauzik Jiribam district irang khara nemtharakpa matam asida Kalingar da Leiriba masa-masagi mayumda hanjinnabagi khongthang asi laukhalakpani haire ngasi ayuk pung 10 rom taba matamda Hmargi Meeoi 13 lom CRPF amadi State Police na Ngak Senduna puraklaba matungda Jiribam gi Kalingar da Leiriba Makhoigi Yumsing adu hauzik karamba phibamda leiri haibadu security gi kangbuga koina satuna Yengsillamle haire ngasi laukhalakliba district administration Jiribam gi khongthang asiga mari leinanna Jiribam district ki mapam singdagi lanjenakiba furup singge khunja sing makhoigi mayumda hanjilakna bakanna honare ngasi mar khunja sing mayumda matam kharagi laktuna yengsinba phangaliba ase district asida makhatana normalcy lakpagi khudam ama miyamda fawalle tha kaya mapam asida asigumba phibam amada lakani haibagi thajaba leirabasu ngasi di thabak oino onthokpa asida district administration gi maikaidagi Makhoigi safanaba ngamba thakta honagani hainasu thajaba pekhe Lanjennaduna mar furupki khunja amana phongdorokpagi matungin makhoi ngasi masagi mayumda laktuna hauzik oiriba yumgi phibamsing hakthengna yengsinba phanganbai base hainingai leitana nungaiba fawe Jiribam district amadi CRPF ki personnel singna makhoibu ngakpi senbibagi damaktasu ngamkhai leitana thagatpa phongdoksare loinana Jiribam DC na lakholakliba khongthang asina Jiribam da santi hanjilakpa ngamlagani haibagi asa urakle hainasu phongdokhe masigi matungda mar kangbu adu security na akanba Ngak Senbagi thabak laukhalaba matungda ngasi nungthil pung 2 rom taba matamda Jiribam dagi makhoigi hauzik leifam oiriba Cachar gi Fuletor maya mar khulenda hangliba relief camp da amuk hankhre haire